eigi inembok amadi eigi husband gi se han haijarake eigi inembok sigi maming Moibungkhongbam Loidang Devi aduga eigi na husband oiriba eigi sar hairibasina Moibungkhongbam Singh hojik sar je Cambroming da oza oina sum staff oina leijari ma jiyo da oina sum kaino tawjabani ayambana sum khangbiramgani haitare aduga eigi ipam lomgi sum haijaragadi eigi pokpiba eigi babagi mamingna Ningthaujam Nungsi Singh aduga eigi mamagi mamingna Ningthaujam Yaimabi Devi khangabo Rapom Laikai part 1 dagini sir. Okay. Ado sagi husband kogi Sarajes sum kaujaragi ko. Sarajes si ojagi sinpham thak lebibra to pagi to bige. Atopa sinpham ai si hoi ojagi sinpham si do oina sum chenjai haitare atopa da de sum thabak si thoidongna haidok pasi sangjade asum aduga sargi YouTube masam de sum kaino tawjai channel am de sum tawjai sigi tanjasi de YouTube channel maming tamtang myam na share to birong sargi YouTube ki channel sigi maming Laija entertainment haba. Okay, Laija entertainment ko adudi so nuksijarba viewers sing subscribers sing mafam da sigi koi ngasi ki third position tarbi Madam Loidang ko Madam Loidang gi husband gi YouTube channel amsu leire haribi YouTube channel se Laija entertainment habani Laija entertainment YouTube channel se nuksijarba ngasi ki viewers sing amdi subscribers sing na so subscribe amdang to biramu habase ngasi ki tanda se lojaraga mayam dang haijage yam nungaije Madam YouTuber amgi loinabibu ma oina haidare ko sumaina contestant sida third position ke yorok pusida haidare samsam na oibna dawa YouTuber amgi loinabibu oina third position ke tarak pusida wakhanda kari phobige asum aingon so haraujai aduga aina akoigi sarjina sum YouTuber oin oirabani na aina tawdaga di sarji sum mamang ikairamgani kaina sum khanjaba adu china ise third position ka yorok pada sargi su maini aduga aigi su maini kaina aingon da sum nungaijam ba sum phaujai sa hanaki mai pakpagi lambi ma laise hadi ahum suba position tarise masi da khwaidai wabi khibasi kana kana ne lobigani wabi khiba haragadi tasengna haraga hanbada aigi husband oibiriba aigi sar haitare ko ani subada aigi photo singbu yengbiriba viewers sing aduga aingonda like bibi khiba comment tawbira khiba amadi share tawbi khiba aigi nungsijarba mayam sing sigi mateng dagi aina ngasi third position ji lawba ngamjakhibani haitun ai thamsage sada position manung chalakani habsidi hana wakhna sum kara Taja Tamibra. I see Nini Gumbada, they see some second angle ambassador, some Kalame, I see some second Tazara, the kind of some Kanzera me. Although I told us with the minor like a man who say to don't call corporation such a day, I some families me lay the banana, family get some honaba, the I get atopa. Some honors of the talkers in Nangjada, but I change of Nangjade, I guess her Nasum, Sarko, Kangas, and never sing a sum, Kitang share to view like a man could be viewed of the Sarnasum Hajaboko, Adugainazum. Kaino tawjada bada aisi Sunday numitsi da haitare Sunday numit ki ayuksi da aina aigi comments ka am surage ni yengjakan aisi third leram neba aina hana kaino ne aisi yam han tharame na aisi khale de ai wakhana kaino phawre aisi second ta nin khanjara ma aisi yam han tharame mi ni yam hengala me kamai tawne aisi mayam mamang da photo su thaga tho ai so an ikai phangtare na ai sum akhoi irujaba sum thoka na khoi lekai gi ise sing mau myam sing inau sing sina hai samengon da kaino nang bu kem bo ji yum da sum leisalle mi kem bo khom khop tawdrabo nang bo mi mamang di ikai jaye nang khatang kaino taw so ngasi di Sunday ni nang ju thaba ko me nga ka di taw nang thar pho manung da san nang ai dem ta hono oi khoi sum mi mang ikai na ngon yam kon force taw bi ra pai tar ko ada khoi ise myam ne sum hara kan ai pukhris de lepham khang de ba sa ise yum mi thaba ka taw da bi se am ta khom jira kan khanja wai je aduga ai iruja tho sum lai gi thabo ke tar mai na khoi lai kai ge swai gi pakhang macha lai sabi macha sing jida aina sum hai ai tho ki kan da noise maina like to view share to view aduga comment am tang tv ramu ai je asmai second ram bada yam handhara me kolen hai kan da dei ai se sum ada thaja dreba ai je ingon de mini yam hen gram ni na adu matung da ai gi maning de lai hori ba sing china su tambangam bana te moi su baglaw na comment ingon de hena hengat ki bi ai ha bi kaino sida ai as ai as halai dre haina sum ingon khanjarui aduga
asum khangde mayam na nungsibi badagi hai tare ko sa ai se sum third position ji sum sumaina athoi hen changdam na bagi ama yaw base han photo contest ka kinatana topa school gi live matam dai hai tare ko ma competition guma kai guma se kyam yaw bi rakrage adu gi di sum yaw re aina sum high school life ta ai class 4 dagi class 8 9 phau de sum ai si recitation competition gumba debate competition gumba extempore speech gumba asum adu gumna sum chachar esa ai se aduga kai gum kan de school gi sum akhoi school gi culture meet gumba taw kan da sum ai si asum election gumba ka lecture raktana sum tawre isai gumba ka sum tawraktan tawre adu ayam ban ai se recitation da sum competition da sum yauzara I adu da aina recitation yaw ba matam da aina first target second target third target adu phangi ba mahau se sa handa ki ai photo contest da ai adu gi kaino se ngon yam phauning bai tar ai second tadra so ai third dang tar ga ai se ngon harau bu nungai ba se dang phangjara de na aina yam na ngon phauja gi ba adu akhoi sir na su adu ga ai gi nungsi biri ba gi viewer myam sina su ai bu nungsi ba da gi ngasi third position si phangjab da ngon harau ba ma de sum phau da sum leijare photo contest ti han mar yaw rije au man handang na han social media gi platform da am tong na ki leire ba ko am yawdri ba ko yawde handang na han am nuai je madam makhata na khangja ningi se hojik si ko matam gi awan bagi matung in haitare social media gi platform se adum ti am khumang chokchil le haitare ko khumang chokchil lakpagi matung in na kamai to gi herkanda sum koi gi social media si degi tholakpa crime se adum ti am le haitare adu sinat maram or kan se da kana kumba nupi amana siuma contestant khangte kai khangte natra social media gi platform da magi samsam na photo thagat na matam da mayam na yam lan ubugi negative oina ubugi view um le haitare ko ya kya irang kale no gaina go sigumba gi paw sim medam khuna sum sanagi contest yaw bo natra social media gi platform thagat matam da thengna khib le rabra adu gumba gi di sum thengna ja de hai hoi yaw budi myam yawrang gani akhoina sum yam kaino tawno phone sida kaino tawjada banena sum aingonda di kya thengna jade hai tare ko khanja da ba lanja da ba kaya da mayam na negative ubi ba lei hai tare siguma sin si mayam da si ese hanaki contestant si da third position tarabi madam amoin hai tare ko kari kari wafum phongdong ningi mayam da asi mayam na khanbiri basi hone lan na lobi bane hai tare sengna ko mi kana gumba or kana gumbi amana sumaina isam samna photom thagala kanda mayam na sumaina serana pubi gi basi moina mayam na lan na lobi gi bane hai tare do yaring khai ai gi mote haijaning badi lobi no mayam na sum tawbi no mayam na mi amana thagat chara iba photo sida mayam na lan na lobi bagi mahut ko e phajai bhar su mai comment amatang di tawbira mu mi mingonda aina sumaina lan na lawraga ma de aduni asine dana he hai kanda photo gi mapu sine mangon kai gumam di feel taw gane ba sa ado mi amana nungai gi taba hai basi kesu aphabadi oide ko aduna yaring khai mayam na lan na lobi badu lobi ganu hoi aphabu oi haninga ga su aphabagi comment bibiramu ko sumaina mi gi thamoi bu nungai roi daba thabak te ai mayam da tawhanning de asi tang kana yang thok na mu la ba ko midam gi kwai pam jabin sang je ken ai si kangsoi ai tare sar kangsoi ji am pam jai okay khwai da gi pam jaba actress am tang hai biron manipur gi actress si bala ji am nang si jai nupa da de nupa da na gokun ga bala gi se kana he na pam jagi sama nei da adu jaba manipur gi singer am tang hai biron nupa da version pi da singer si dai na pam jabadi nupi do oragana mandakini okay nupa da de nupa da na senior budi oijare ai kunjabiari yam nungsi jai mai khonjen ji joina sum pam jai yam evergreen one le rabo ko adu di pam jabi sei nak sakpiro midam khonjen ji viewers sing na ngai ji sine bo ko hanaki position lawro bo khuni mukti sei khra lo sa le tare ko adon ai koi gi aigi lamdagi su ore aduga youtuber amagi loina bi ore siri be sei sakki do targa di ngasai gi last year to ge ne lerm sing do sei sak to gi to gi do je he tare ko adon sei ne sakpiram do ya ro sai jai di sum nupa gi sai oina ya ma ngangal do ama he gya ab natra konjin su yamna kanyo tawdre mate ama khakdang tawjage ko sa nungsiba amagi nungsili pulbu
kainari hairaga loiba yabara kaya dalaina bidai hairiba bidai hairaga oh kaya dalaina bidai hairiba bidai hairaga loiba yabara kauba ngambara sikakting tawjage sir hojiki se singer kana Swami Kumar gini yam phajai mayam yengiri bising so khoba khobini ngune tare ko aduna hojikti ekoi gi laiji entertainment gi loinabi madam loidang na mayam gi pamjab ise salabani na soida namaki laiji entertainment da hojik like share comment loina na subscribe soida namaki to wirani apse thaja bala jere to su to biro this is my humble request ko yam nuai je makha tarak bisi yam nuai ise je konjen jam phajai konjen phajade har konjen jam phajana sakbi khre ko okay ado Hindi film ki quite panjaba actor or actress kana Hindi film gi di thoidong Hindi film di yeng da bade ado sum haraga di senior budi sum oire hojik nauna thoglai sing ti sir ai hai ngam jaroi senior sing da sum haraga dai maduri yamna pamjai aduga Maduri Dixit ki film ga ningsing biba Maduri gi koila yam phajagi ba ko Shahrukh Khan ga Maduri ga amasi yaw himal hero amasi yaw himal hero maduna yaw dabra Shahrukh Khan ga ni ko atang yeng mane anyway yam somda muk tang la se meda adi nupi obising na haitare ko ojiksi social media gi la kumatam sida social media gi through the gi ojiksi YouTube channel leriba ko then adagi Facebook am hangdoknari account hangdoknari ko sida koi maiti nupi amana logada thodang singse ko sise sum adi isahamaki YouTube channel ama hangdok ena khanbira sebo ko samki YouTube channel ama hang matam sida koi maiti nupi sing na hoji toriba nongmagi daily gi na toriba thabuk thorom singse sigi matang da blog ama madam na thaganenge khalasebo ko karam matang gi blog ana thagani sum aigi oina hajarage ko sa aigi oina sum hajar hoi nupi ama oina imungi mau ama oina ko ayuk angan bi hogalaga akoi gi imung mangon sit sengjadana tothok samthok jadana iru mai thajaraga isa sengtoaga akoi gi kaino sida korau sida ka ha tare ko akoi surja deva sida duk thamai kacharaga akoi gina fazana aigi yumgi leiriba aigi inembo ikubo aigi ipuroibam de aigi laiminariba angang na meyam se ai tar moi ki breakfast launa na basum sinja bai tare ko aduga sum yumgi atopa sum limung sida tangai phadan tawdaba yadaba thabak singje sigi matangda amadai inem ikuda aina chatkadaba aigi ipuroibada aina utchagadaba aigi bebar sing amadi angang singje ikamaina loina jagani haiba sigi matangda aina sum mayam dasu khangan ningbagi adogi oina ai tum thaga chaninga sa isagi ona leijabane ko hojik si aigi husband gi kogi sar rajesh ki ko laiji entertainment lereba sri da sar gi blog ma kene thagalese sar ngasi no mudi aigi blog amtang thagajege isu gaide ba ko ngasi no mudi aigi blog amtang thagajege na hairaba sar gi channel si da thagadoine tare matam du di karamba matang ma thagalan khoi phajane khan ge madam da thagat matam sana namaga so kogi madam na wangang duine ba ko da karamba matang thaganinge ba matang haisi hojiki sigi matang sida hoi imung manung family puna nungsi chanana laiminaba hoi amana amaga hoi mai tathok tasin tawnadana haina tana yanadana kari tawsi kai to wawa nungsi chanana laiminabagi matang aina ka akhoi family ji yongo to khoi smai nungsi chanana laiminare akhoi smaina kaino tawminari akhoi lairiba smaina atopa family singdasu aigi imau haiba leite inau haiba leite lairiba family members singje amaga nungsi chanana laiminabiyo aduga arai leite tathok tasin tawnaraga asawba ke kemta yaudavida smai nungsi chanana laibiyo haina aina mayamda kitang mategam dang orasu namaga sum kaino tawhanninge hojik ayambana yam phajani hedare ko yam phajani yam tuna so laiji entertainment hariba video je soya ki mayamna khudon tamak da soya ro soya ki tambirani hedare ko matam da aduk matik yam view amadi mayam gi pamjaba video soya oine hedare ko yam nungaji laiji entertainment da sum aingon da so laiji entertainment marakta comment torok matam da makada laiji entertainment gi sarajes ki sadra singna madam gi jo blog thagatiro haibising sum thingna je hedare ko aduna yam tuna ngasi gi
video si ubira kanda so dan amki target pira ani harsi mai thaja batam jai makha tar ko madam side gi ai hangje gi khala ka jere madam gi angang kya subira gi ai gi sa ani lejare nupi ngakta ne sa nupi ngakne ko adudi so dan amki ngasi shorgi mamang so ko PK channel amri haki mai ke degi blessing to jage ko mathang da so dan gi sani pa masa photo photo na ne so gam to boi biro je oi so dan ai phangje ge sir gi board gi ai mathang dei phangja bo oi jara gi sa yam nuai jai madam so nuai ngi makeup se hoi sida sida makha ta na sum kitang ko lak se tare hanaki photo contest se madam na hana yoge na khanbi bra natraga sarna si yaw on habi sir na hana ai koi gi sir sinan harak pane sir na mamang su yaw hodre handak photo contest tum tang di thagalaga pem da try tau se na hai ai adu da sai thedong na ai ngon da sarna to harak makeup to da madam na khotok to da phog gi wakan da habi ron sir na adu ha kan ai ngon da thedong na sum khallub da bai tare ko sa photo contest thagal ro ai ikai da mikai jai da mi mamang si da kai thagal loi da kai nai khanjaram me ba adu sir di ai gi photo chi yaw bane sir na sum thagat pi gram le photo je adu ai na adu kan da si kem khalludra ga ko nai ngon da hau laura e ba ngon da thagat thu ura ga ai jina top 10 manung ka chalak pa si da ngon da kainom feel tore ngon hana sir na thagat pi ru de ai si top 10 chale ene kan phaure e ba adu ge mo smana third position tare ka har kan da hana ai si hone kai na di ai gi mi na comment ka nam bi ra pa si ura kan da hana ai thagal lo da gi yong nei si mayam na comment ka nam bi re comment phanam yam jere share su myam taw bi ra ma le like su myam phu bi re ne ai gon da ai thagal lam da si yaw phangam moi ne kai na gon da khanja ba yaw e first round gi du da ko gi final jang na bu gi da select tor kum matam da wakhan kari phobi ge ba adu gi ku da sa da phobi ba do as ai oiram ai si oido mandre da di mi si myam yam bane na ai na su yam kan na si chen chong da na angang khai da su ai na sum adui pau da su ai na piru dam ne na mayam na su pau si tabi da ba dai khang da ba da gi ai si like comment gum phang da na ai si salam da bu si man da na ai na wakhan si da sum ninghan na bam di lai gi sa adu final round da ko madam final round da singsai second da ler third da hai thare hai ba ko mikup tu da ai second am lakpring am khini hai wakhan jim phobi bra ai adu kan da mi second tari ba mi sna ngon de comment matam di lai ri ba ko lai adu so mi ai gi second position tari ba kan mi sna na ai ngon de comments yam hen gi ba maram ai tan ba di phang roi na ai nong khanjai ko sa khanja bai dai di seng na sum har ga dai school macha ma sum puja ba the school do si thabai khang loram ma gai private school ge sum sale school de salaga sum halaga yung gi thabai khang sum hona jare angang na yeng san baga tuition sum nung thin je tuition macha ma sum tau ja bai se aduna sir ai te seng na har ga dai se thoga smaina ai ngon mi ngon dai na share taw ru be matam che ngon da ta seng na phau da ba ko leija da ba ko sa aduna ai si ta seng na ai se ma gi second position ai na tan ma ngam ga ni hai ba ge ngon da du hope ti lai ro dre ngon da kari to rom ga di first position phau da ai midang wakhan da ko ai na khallu ba si seng na ai na Sunday numit si matam lai drabane ba Sunday gi mamang si numini ni huni di matam si lai grabane ba ai na du da ai gi thabai khang si kitang ai na kaino toram maga asum da mai onsal laga ai na kitang chen chong ja dana ai kayo lai kai gi isan inaw sing amade ai gi khangna sana ba sing si da paw si kitang piram maga moi na kitang chen dana ka taw biram maga de ai si second gumba mayam na first second ta ta ri ba smaina ai si soidan ta ba ngamam ganen ai kon ai ngon ningam lakta bi do sa smaina ai ngon da phaujai okay yam no aje ando madam na hujik sa kwai de haine job ji kaino hobby atar ai gi hobby aji khang de sa angang gai sim like tak tun lai ba se oi tare okay angang uri di pamjar ko de ken angang oi ri ngai de gi so ai si sum sareng gumba kai ke sum competition je sum ayam yaw gala esa school gi oi gera like kai gi oi gera adai sum ahoigi district ki gumba chat pa khoi gi senior khai khoi brother sister khoi ne pu bira ga jam puram me thidong na tai tai chen chong na sat khoi ai engon am ta yaw rak te hanaki online photo contest sina anu bu marup kyam thing na bi ge
as fanam thengni sa ai si phone da thoidong na su phone ji lairaga su aina phone ji metana sanadana phone yeng bai ngona tanja si kya phangja de ba ja asum tanga phone am lai sum lai tanga phudra kan dai phone budi sum pai ja ba adu handa ki photo contest yaw ba de ge ai je ai gi ano ba friends inu pa khang de nu pi khang de yam thengnare yam na ngonda kaino tawe nungai ba ma sum phauja ye sa ngasigi sumaina ai interaction tawbagi dam laani haba matamda madam da phawgi wakan ka gi phawgi amta mayam da sekna habiyo ne ai ta seng na de ai je smana interview ko mas mamang sam te yaw da bane na as ai je horen mi mamang de bu kari khum doino sar na ngona kari hangak toino ai na khum bangam da wang ga hanga dai je mo mayam si mamang dai bu somna doira na ai khoi sar da so hai ni kai kari hayak toino kari ai khum doino na ai sum sar da hangi ne ba e kai bu hayak toino nang khang mang ta hangak toine thodong lu na khalu na sum hai bi bai ngonda adu orga so ai na mamang da sum thengna dam ne na ai ngona kai gumam de on thawai waja bam de sum phau jai ba sa aroi bada sigumba social media gi platform da ton ba channel sing ton ba blogger sing da so adum magi photo contest ka tong na ba yam yauri ha tare ko sigi photo contest tong na ba sa sigi maram da masina phai natraga fatte ha ba masigum si mayam yaw na phai fat natraga fatte ha ba sigumba gi message sai tare ko mayam da amtang pibion asum masigi photo contest sum base tau jara gi ko sa ai mot de si hoina aina ahan mena se oire ko adu ai yaw basina phayena khanjai kai gi no hai kanda sumaina yaw ruba matam da khoi da competition gi wakhala ma pujai ba sara khoi da o khoi phajaba thi bana amane ko ai gi photo phajagira thi gira ko aduna amani akhoi ningon oi ka photo asa khoi ningon mayam ji marakta akhoi competition ni ko tanai ja adu akhoi marakta ahen athoi amadi leidoini ahen athoi se khoi adu phang da khoi kaim khande adu suma sa mi mayam na ai se khangbi ba nai je nusibi ba masu phau doine ai ni gi photo si thaga charuba matam da ai si ubi ba matam da ai je khangde ba kaya ama so ibu khangbi gani adu akhoi ningon sing ji gi marakta ningon mayam ji gi marakta akhoi mayam ji sum aran balambi rom da puda bana tab asum akhoi aphabarom da akhoi masen je sum sumana ningon photo contest ka kaino ta ubas da akhoi mayam je sum compare aphabarom da hai tare ko sa asumana sum ningon sakau sa pai base mani everyone mi pum khudimuk je ningon khudimuk je photo ni pai ni aduga photo kap ta mi leram he tare ko maduki hai du kap na riba photo du gi sina phom room ama leiban he tare ai ko aduna masi adu ai gi wakan da gi so mena wakan da so pai as yam mayam da adu di yam nuai je madam koi channel sina thamjaki bana ki Ninggol sako boga mari lena na thamjaki ba Ninggol photo contest adugi ahum suba mana pangkrabi koi ki madam loidang ga haktung una juduna ore udai sana jaba phangjaba sem nuai je adu anak ujik sidi aina thamjaki ba prize pi bagi matang do muk mayam da anthok chege duga prize se ahan bagi oina aina mana pi jigan hai tare ko first second third tar ba ahum dadi aina lucky draw gi ticket asai apam khalal hai tare do atop sing dadi sum aina khalag sum pijara ge ba sin sigi matang da apam ama khanbiro khanjigan sida ayam ka mayam da lauthok chage sida leri ba aina khanaki sigi exclusive interview lori ba khudimak ta sum mayam da uhanjabani mayam saruk yabiyo hai tare ko lucky draw se ko gi nongpok hero youth club na sinjaba aduga mafamna Wangjing hodam ba pukhi so bolerakta lakliba December ki tang 13 da pangthok kadabani aduga makhogi team se kana lejadra ba hakchang gi phibam soinaira ba madi hal oiraba home da leiba singi mateng kharagi damak haibane ado kana lejadra ba ahal singi damakta ekhoisu angamba lupa 10 sorry lupa 100 piba ticket amda kapiraga lak yengbegi tanja do lominasi makhogi thamliba price se first price da iPhone 14 Pro Max ni si lawjaro haragana lupa la amaga lising 13 lobi gadabani adu second prize tana iPhone 13 thamjai si lawjaro haragana lupa lising marfu lobi gadabani loina third prize ta laptop ama lejai adu fourth prize ta fridge ama lejai loina na consolation prize yankhai amaga thamjai haiba consolation prize se dessert set haina si yankhai thami adu yam nungai badi kaino harga ngarang soina thamjaki badani ticket serial number 1 dagina 3000 fawgi manung da leibing ngombu singse makoi khaki oba lucky draw amga thamjagi haiba lucky draw sina Royal Enfield na thamgadabsi mayam saruk yabiu aduga numittu ai channel da kiso live show na thajageni maramdi ai ticket mayam yauribini na ko ai contestant sing git mayam yauribini na adu sida mayam na country gan sida medam gi ko
sigi keno se ticket apam ama khaloro sere number si ko adu la yeng mi noros Siwani khanjera ke sa okay ani su ko 0257 koi madam hanaki third person low khrabi madam gi ona 0257 se ke loina na ai gi third price ta thamjaki ba lupa lising amagi price to aduma madam na sinajar ge duga ai dakhina ama se asima atai su loina hajaram ame dakhina se aina tawjaki khanjaram ma sikitang anak ngamdabum lere kaina ha kanda aina glass ta madam koi photos ye aga first position second position loina maming thara to ge khan ba ko adu aina haijeriba mi du di ma sangai festival yaung le thogre dare ko adu price pi bas yam sang thagib su nungai da ba dare aduna marakta natraga ai mathang gi da yeng bi tan jam yenge adu haidi first second third second ana ta bono khang da mi na ngal na ta hobu si yadam ni na dare ko ai ne result out to baga sangai festival ji hogim na maram oraga aina pamja potu madi oibung amdre aduga lupa lising mo thamja ba sai ne envelope ta hapta na pijeri se mayam da sum haibirak pulai as price superior to bibu haina sum lei ko aduna aina thamjaki ba first price ta lising ani second da lising am jangwa third lising am do adama ai uhanjaraga mayam da bijabani ego gi wafam da stade mayam sima ai koi madam na sinajarage okay mayam mujhe koi live entertainment gi sarajes ai namnan kausin jabani ko mayam oru bibi ade sir ko saradi am kana yauja roge habane to bo aina tang asidi yaudredi nuaro na kausin jare ado isagi loina bm na swaina photo contest da third position ga tarak sida ogana kari phobi ge ahan bada sir gi hangeri ba wahang ji pakhum pidring aida nga si gi photo contest hindi riba akhoi gi sir gi pothamina si khamina si asan bi pk channel hana mayamna khangna bi riba channel asibu hanya leitana thagat phongdok cheri asugumba yamna tangba contest ama khak hindi ba Ninggol singi damakte special oina Ninggol chakauba ga mari lenana hariba Ninggol chakauba se yamna nungda artha yamna leiba yam nushiba machin naw gi oiba kumai amani masibu nungda phumjala leitabida mapan thoan biba social media platform da putho pirakpa asigi damakta pk channel bu haninga letana thaga to phongdok cheri sar gi wahangi pakhum se ante pijarage kano ji hangbi khiba photo contest se sir tasengna contest se aisu yamba yamda bai gi viewer kharaga loina na youtube channel ma tawbiri bani na ai share tawjari bani na samjadraga su ai gi loina bi se ina contest se yahoning bai tare maramdi masai sana su akoi gi medango wai sana bada su yam phajaba wafum khara tham khre lana ubiba ubidaba haibin chingma mayam lana ufam thokte masi contest haibani contest to mina bani aduga Ninggol singi contest yam tangba contest nupi khunai gi damakta manipur gi yamna chawrba kumai oiriba ajugi damakta sindiba channel amasu oibiribani na yamna phajaba mani masi mayamna hena support tawbigadabani matungda su hena tawbiu ai mayamna viewers singda ai viewers singda haijaningi sa aina anirak suboina pangthok chariba ja amadi sahi khuding ju pangthok na hona jariba ko sono janbi du ngam bu ojage aduga channel sina thamningi ba nungge bu wakhlon je nasi sana namna hayan dore tare ko sakau bu se karam matam de horoki amadi mato karam na manipur da Ninggol sakau bu se leram ni bano haiba singse masi tam na puthroke haiba gi wakhlon namda aina hana su blog khra de semja khram ne tare ko sakau bu se karam matam de horoki ga haiba singse si ta ba su le ta da ba su le aduga horoiba generation sing da masi khangan na sakki ba taragadi masi khangan na bagi platform ama natraga room ama leina bagi lambi ma soida na bagi hojik ma kidai lam phangdri ha tare ko ado chang nai na to sin manga ma ko taragadi sigi lambi se mayam da o pk de gi sigum mum lei ha si mayam na soida na khangmin na bagi tan ja do leigini madu mong so ai potha me si khangmin si channel si thamja bana tare ko sarna agi loina bi ma ha tare ko sar gi loina bi ma sumaina photo contest da yaw matam sida ko first soidan ta hange bi wakan ge pau gi lei do bro first yaw rabani na sir first se first mark natraga su ai first mark ki di asari tawrude maramdi tasena nga sai khoi madam su hai kre thabak su khra chin bai tara ai se ai ngonta hawat padagi school ama su pura ai isama hujik se kem lumi higher secondary da geography lecture oina leijari sir class 10 gi geography takchari hujik se adumai tawruba do halaga tuition chatpa nungdang ge pung 8 ta tuition loraga halakpa kemta nang da bai tare tasena ta chinlu bagini adu yaurabani na ai ge colleagues friends kya lei bai ge chhatra chati nungsi biriba adu share khra tawi
third phodi chalaning ngammi ai wakhallonda aduga chanchu chali hai tare first ta bagi wakhallon maksidi ai kitang ingonda tungdadi ai soidana ai tana bagi dang ta kana so na jage yam nuai adudi sar so ngatuk unaduna orite sanajaba phangjaba sar si matam am chinjabane tasengna hojik si class 10 gi metric exam maya yoksilakpa kopa si maya maram sina adunga si si atang matam ji kai thokpiram da yadre na numit marini sorena sade sedo logja basi ko aseng bogi di masa chinma sabai na ti reality aseng bogi am chinjabane tare sar se aduna ngasi matam kai thokpiduna atang madam su sar su unajaba phangjaba masigi damakta Because channel ki mic ay dagi ngkhay lay na thagat sa phonok chari aduga sar amadi madam ki tung koi na lakata ba punsi lambi da hen mai pak pa oibungam oibi o habis tamjage aduga isani pa yam thuna pangbo oibiro habis thank you kasi viewers ngi mamang lay na haijari sini adu soidan maki thabuk thorom khuri mukta mai pak pa oibiro adu hen chaukat pungam oibiro habis tamjari thank you sir ai sir loisalak pada ai gi site gi khajitang mine amta I matau tanza amta lojage sigi channel sigi khutangda blog sigi khutangda akhoi gi sir su phambiriba pk channel gi owner obiriba youtuber yang kuirabani mayam gi damakta hona birakpa tasingna haragadi akhoi thengaje akhoi kuire akhoi gi subscriber ojirakpa se kuire samas ta wathok thodok thokpa khudingma amasung akhoi na tasina kachin ko yadi loduna di lai khraba tholak khidraba kaya amaka puthopi bada yam chauba tengbang ma mateng pibiri ba channel amani akhoi sargi channel se masa su yam thabuk chinjabani YouTube channel khatana te tongan ba photo live ki chen khotna yamna chauba pham post mayam ka grabani adugi marak asida sisu tawdabi yade samas si aigi YouTube ki khuthang chira masi uthoktabi yade hamna chingma mayam ona YouTuber mayam leire blogger mayam leikre hoji manipur masing thiba ngamdre adubu kana ba YouTube channel kana daba mayam leiri asiamtang aduga sir ai hadaki photo contest ki matang sir da suna hana ai call da so ai haijaning ba suggestion amtang mayam amang de viewer mayam amang yeah yes tungda suggestion tawjaba si lana slobi ga yeah kesu kai ta photo contest haiba amaka Ninggol chako mari lena photo contest haiba sida aikoni yam kanna comment view the emphasis p gi final round da masi khadiktang aina Hamoy da khajitang sigi percentage khara 100% haraga view comment da 80% tham khraga 10 natra 20% tangi karama makhali photo thagat pira ibanu aibadi Ninggol chaw icham chamna ki mawra tawra photo khak thagla ibra natraga Ninggol chako bi nungi arthabu phongdok liba machi manaw gi khurumagi matang leiri adu yam nuksiba matang yam leiba sa akoi dakhina pibem da ngamjada ba dakhina pibem matang leiri angang singna ahan singna khurumba ahan singna mu makha tabisina bor piba matang asigumba da su 5-10% di point amtang khoi gi juri sing thabiraga tawninge sa simke adamaina tawu ngambo ominar se sir mayam gi suggestion mayam thambirakpa comment kudimo loina taramna lawjari aduga hena mai papu ngamna hona minar si harga nasigi thamjari ba interview lawjabagi amadi ngasig thamjari ba blog si matang soida tension janabagi tanja da lawjage chillaba matam kaithokpiduna madam amdi sarana ngasigi blog si amat natraga ngasigi interview law se opung phan bibagi damak amga sanangam kalaitena thagasari ko thank you sir thagasari mayam punumapu ai viewers sing comment pibi khiba nuksiraba viewers sing kudimapu ania naitana thagapa phongdok thank you okay kanglai pakna yai fare da loromse kanglai pakna yai fare okay